Social media की update post खरा mayam da pathokchari ahan bada BJP alliance oiriba RPI Arthawalena hairi NDA na 2024 gi election da mai pakani aduga Modina Ahumlak suba leader oiragani makha tarak pawoina inner Lok Sabha Manipur 2024 gi candidate laukthokpada BJP gi candidate laukthokkhre BJP gi candidate oina T H Basantana mirep oiragani aduga Congress kina Dr. Angomcha Bimol Akoijam oiragani aduga MPP gina RK Kaiku aduga RPI Athwale gina Maheshwar Thaunaujamna oiragani. Next update ta Indian National Congress Manipur gi page na asumna phongdokli miyam hupna saruk yamina si BJP na Bharat ta dictatorship ki thawong satharakliba asigi mayokta NDA block na dictator gi sasan tawriba BJP laingaki mayokta Bharat sinba thungna mega rally ama chatkadaba asida miyam hupna yaubiduna miyoibagi hak khongoinaba yade haibasi utlasi. Indian National Congress ki makha chatharakba post amana asumna hairi miyamna achumba phirep ama lobiraga tungi haurakliba miyamgi damak khanbiraga achumba mihut khanbiu miyamgi damak khanbidraba double engine achoba para tambirasi handaki parliamentary election asidi Manipurgi aroiba lani haina lobiu Manipur bu tilkang dona uriba BJP laingak achoba para ama tambirasi. Next update ta misi mina thokiba yum kai lanthum kaya sakriba imung manung duna phanglam gadaba maichak tugi khallaga matam khara harau kumaida saruk yakhiroisi.